Chin cookie narco terrorist singasi mutat pakhakta yaroi. India ke constitution de yaoriba Meitei furup namthraga thamba yaba ek singasi su semdokpa mathou tai amadi separate administration taliba cookie MLA tarabu jail da thambuga loinana lamdam asida changhandanaba miyamna warip lobagi matam yaure haina RPI atwale ge national secretary Maheswar Thonawjamna phongdokre. Tha amagi ahanba nongmaijing khuding miyam gi oiba khana nainaba mifam ama Eastern Sporting Club ESA top awang lekai na shillaga pangthoktuna lakpagum ima nongmai rembi community hall danga sisu naha singi luchingba ma oiba social activist Maheswar Thonawjamna akhanaba michunglen oina saruk yaraduna pangthokiba taruk suba thagi fambai mifam aduda Maheswar Thonawjamna wafam asi phongtokibani. Tongan club Maira Paibi Luf ki mihut sing amadi lekai gi yamnaba miyamna saruk yaduna pangthokiba miyam gi mifam aduda mahakna makata na hai Manipur gi conflict asida Narendra Modi wangangdri adubu ruling da lairiba sarkar asigi MLA sing political party khenaba thamdana CSO sing Maira Paibi sing youth sing aikoi amato ina pulapun silaga amato oiba memorandum bisinsi maduda Narendra Modi wanganglak tabra yengsi Aikoi tungan ba wafam amadi memorandum kaya piba asina Narendra Modi na hakchuna laudrabara haibasi khanaba matam oire separate administration taliba sing logi matung ina jail da namsilu haina demand tausi loinana Manipur gi integrity nga kani haina wasak lokhiba kuki MLA tarana makoina sakhiba wasaki wamada Manipur thugaina ba honaraklabani na Manipur da changhalagum si haina amaddo ina laurasi aikoina miram da chatpada visa on arrival changbagumna Fangbagumna illegal immigrants sing na su state asida hek changsilapaga ST quota fangliba asina yelhomi singi hak loina matpire loina na cookie singi village handokhan bada chawna mating oiriva village authority act english sing amaga chamapan yangkhaisu semdokpa mathou tai Manipur amadi India lenga ka cookie lal holup su agreement sign toramba asina lengak na makhoibu tolo piraga Manipur thugaina ba thambaga chamanai asigumba illegal chin cookie narco terrorist sing asi muthattaba taragadi matam khara leiraga India da forward trade torakani haiki Honorable Home Minister Sunare, Defense Minister Sunare, Lok Sabha ki Honorable Speaker Sunare, adu atai MP Sing Minister Sing Buja Yamaloi Unare Haitan. Makoi da wali se liba matanda. Community ani Iran ki type tu khalame Meitei cookie ngarang su governor unabakanda aina pung ama makai matam lawe. Makhusi pung da governor thata ru le sigonda aina hai Meitam ji please Meitei cookie haibira nu haibe. Meitei cookie haibira nu. Amit sana su parliament da Mapandagi changakpa mina lan taure ase haire ko myam chumi ko NIA se central government NIA na su mapandagi changakpa mi yaure su bi kangu yaure haire se moi masana su haidara bane Madam ji so na so tha khargi mamanda mapandagi changakpa khulai pai sing yaure se haire bane ko adu taragadi yaure ji sum haiba leadership su haiba Action local daga makoy si mutat na action local na trisi kali no asine ba inang jalis. Hai di sum hai kali ba.